Manipur Top Channel-dagi ꯄꯥꯎ ꯑꯃꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ꯫ ꯉꯁꯤ ꯐꯣꯡꯕ ꯆꯤꯐꯣꯡꯗ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 22ꯗ ꯃꯥꯟꯅꯕ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯂꯩꯉꯥꯛꯀꯤ ꯔꯤꯖꯣꯂꯨꯁꯟ NPFꯅ ꯃꯋꯥ ꯂꯧꯈꯤꯗ꯭ꯔꯦ꯫ ꯁꯦꯟꯇꯔ ꯑꯃꯗꯤ NACM-IM-ꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯀꯗꯕ ꯐꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯖꯨꯟ 19ꯒꯤ ꯏꯍꯧ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯌꯥꯎꯅ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯅꯥꯒꯥ ꯄꯤꯄꯜ ꯐ꯭ꯔꯟꯠꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯌꯦꯡꯗꯨꯅ ꯔꯤꯖꯣꯂꯨꯁꯟ ꯑꯅꯤꯈꯛ ꯄꯥꯁ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛ-ꯁꯦꯟꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈꯤꯗꯦ ꯑꯃꯁꯨꯡ ꯋꯥꯔꯦꯞ ꯂꯧꯈꯤꯗꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯔꯒ ꯌꯥꯎꯍꯜꯂꯛꯄ ꯔꯤꯖꯣꯂꯨꯁꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯅꯕ ꯗ꯭ꯔꯥꯐꯠ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯔꯣꯜꯁꯨ NPFꯅ ꯄꯥꯝꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯟ-BJP ꯄꯥꯔꯇꯤꯁꯤꯡꯅ ꯏꯟꯗꯣ-ꯅꯥꯒꯥ ꯄꯤꯁ ꯇꯣꯛꯀꯤ ꯃꯇꯥꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯄꯥꯝꯕ ꯈꯪꯍꯟꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ NPFꯅ ꯑꯁꯨꯝꯅ ꯂꯩꯉꯥꯛ ꯑꯃ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨꯕꯨ ꯆꯠꯅꯕ ꯌꯥꯗꯦ ꯃꯤꯅꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯁꯤꯡꯅꯔꯛꯂꯤꯕ ꯑꯁꯤ BJP ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫